자하고 부어지 감독이야. ôi đó ai dùng xài gì quá đang 그래. 언니, 양 사부도 퍼그리니. 코나 바이버들이 부에버 바이버. ai xài tôi 짜가네. ừ. 사도 배원. 좀 짜야도. ค่อยมากี่ดีหนุ่งไงบ้ามาปานตะโทก็มายามตำไรสิไม่นะตัววิดีโอดีนัมบดียาเตรน้องมากี่ตุ้มมาหากดป้าบรัสตัวป้าซาบ้าจักซาบ้าสินัตนะอิรุจบ้าสินัตนะ 나, 아니 나도 무슨 라프로. ลักติดะ 파이파이. 왜냐 마기 그냥 도 가지고 그냥 아무튼 되더나. โอ้ยมันงาซีก็ดอรงกี่มาสิเจ 아? สิก็ดอรงกี่ไปพี่เจ 근데 맛이 용접도 그러면 เขาหมายตัวบ่ 아이 용하려면 망다. โอ้ 아두가 돼도 저러면 프리컬로 이쪽에단. 아이는 학교에 안 호보다 강아이 봐. นุ่งก็สุดเด็กงานดิชิงอัมทักปานีนะค่อยมาเจ mấy được mà hai lên nó rồi biết là cái chỉ giúp bắt tàu นุ่งดังดิชิงข้าก็ไปทักปะกันตกตายุงดินทักเจอแล้ว 신경 차이다 이제. เฮ้ยนุ่งดังที่ยามทักกุมเจ็บอายุดินที่ยามทักจันบ่ 하우니 뭐 있던 세야만. ừ. 아이는 하이바 그남 해도 울고 아이 용한들 매나 하이바. 아까 리준다. 안강 못자도 말에네 저기야. 아이 dumdum는 한들로 자니. เฮ้ย 아이디 용할래 강대봐. 아두거디 아두 꾸죠 저러면 아두 학교들이도. 그것도 그거 이거. là có cho sao đâu tân đâu อีมาน่ะอินเทอร์มันนี่ไดเปอร์ดอจะได้อยู่ kiểu nó tốt mà chị chính thức là mình chị nằm cân đồ sáng nó sẽ cân bật 다이퍼 세금 대봐. 나랑도 다이퍼 세 대봐. 아주 떠올리. อ๋อ 야구는 내 giao 다이퍼. nó sẽ được gì nào 야구. nhưng đâu biết thân là mà bạn rồi ba thật là các bạn 영디야 한 본대다. 기당 멋지다 한 부부 그야 좋겠니 이게. โอ้โห เฮ้ยเฮ้ย rồi mà chưa biết tàu đấy อย่ามันมา mà เจอ sẽ เลย tắt vào là cân đồ sẽ là kiểu nó sẽ tìm đây là mình 본. ไม่จุลักเตะเบียดที่ชมแต่ยาวแร่พอนกันเจ 나는 랑티고. ไม่ลักเตะบางอ่างหิ้งเลย rồi em mà sang ăn già rồi อย่างค่อยมาเจอตัวน้ำมันนะสาระน้ำมันนะก็ทักเจอเลยนะยำกันเลยซากอจินาดีแต่พบจานี่ได้มากกว่าจากคราสามตะกี้ จะสรุปรถจะช่างหรือเปล่า 호인이 태어나니 짜촉가. 짬 호인이. 말해 가짜가 맛도 오게. ไม่ได้ข้าง โด เดีย นจ้าโดนนี่ดะมาปุ่มดิจุนดิตุมาปุ่มมันจ้าลอยเลยมาดินะฮานี่นะงางนี่นะ 또 양훈 봉이. 따뜻한 게 국자로는 사행한데. trong một nước sẽ là mà tổ tổ nàyคุณตะบายตระมัน đâu chứ 뭐야? đây ăn tầng ra được này 나. ra để sản sinh cho bao bộ ra xin lý cân được mua mà nuôi rất là tơi
ꯍꯣꯏꯅꯦ ꯑꯩꯅ ꯆꯥꯔꯤꯁꯦ 어. ꯀꯟꯅꯅꯕ ꯆꯥꯕ 그래도 아육끼리네. 음. 딴 데서 커야 더 해가 내 짜잖아. 아니 이제 살아디 아니라 깔래나. ꯃꯩꯁꯨ ꯂꯥꯛꯇꯦ ꯖꯦꯅꯦꯔꯦꯇꯔꯁꯨ ꯉꯪꯇꯦ ꯀꯩꯒꯤꯅꯣ ꯅꯦꯇꯥꯏꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯒ ꯊꯝꯍꯧꯗ꯭ꯔ ꯃꯥꯅꯦ ꯑꯣ ꯑꯔꯥꯝꯕ ꯈꯣꯡ ꯑꯩ ꯃꯦꯅꯨꯋꯦꯜꯗ ꯊꯝꯕꯅꯦꯕ ꯎꯝ ꯑꯣꯇꯣ ꯂꯧꯊꯣꯛꯄꯅꯤ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ ꯊꯕꯛ ꯌꯥꯎꯗꯦꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯍꯣꯏ ꯃꯥꯗꯤ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯑꯅꯤ ꯃꯈꯨꯠꯅꯒ ꯑꯗꯨꯝ ꯂꯣꯏ ꯆꯥꯖꯩꯁꯦ ꯊꯛꯄꯒ ꯆꯥꯕꯒ ꯑꯅꯤ ꯋꯥꯛ ꯇꯧ ꯉꯝꯃꯦ ꯅꯍꯥꯟꯋꯥꯏꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯑꯃ ꯇꯧꯒ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯛ ꯑꯅꯤꯃꯛ ꯁꯤꯖꯤꯟꯅꯔꯦ 이제 그냥 또 해. 나래. ꯈꯔ ꯀꯩꯅꯣ ꯂꯦꯞꯄꯤꯕ ꯈꯣꯠꯄꯤꯕ 또 ꯇꯧꯕꯁꯨ ꯌꯥꯔꯦ 하니. 나 또잖아. 뭐 이제랑 힘대로 힘대로 락지. ꯑꯍꯤꯡꯗꯒꯤꯅꯦ ꯕꯥꯔꯣ ꯃꯇꯨꯡꯗꯒꯤ ꯕꯥꯔꯣꯐꯧꯗꯤ ꯂꯥꯛꯑꯦꯕ ꯅꯣꯡꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦꯍꯦ ꯅꯣꯡꯗꯤ ꯂꯣꯏꯗꯣꯔꯦ ꯁꯪꯒꯣꯝꯁꯦ ꯇꯟꯗꯤ ꯈꯔ ꯋꯥꯠꯂꯤ ꯅꯣꯏ ꯀꯥꯏꯗꯅꯣꯝ ꯆꯠꯀꯅꯤꯗꯥꯏꯅꯦ ꯂꯧꯕꯨꯛꯇ ꯂꯧꯕꯨꯛꯇꯔꯣ ꯋꯥꯇꯤꯟ ꯇꯥꯔꯛꯏ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯃꯃꯥꯡ ꯊꯤꯜꯂꯝꯃꯦꯅ ꯑꯗꯨꯒ ꯂꯧꯕꯨꯛ ꯆꯠꯇꯣꯏꯕ ꯂꯤꯖꯨꯟꯒꯤ ꯊꯕꯛꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯝꯕ꯭ꯔꯣ ꯌꯥꯝꯃꯦ. ꯆꯤꯡꯈꯠꯂꯝꯕ꯭ꯔꯣ 그런데 ꯁꯨꯄꯝꯕ꯭ꯔꯣ 아수인장 ꯑꯩꯅ ꯇꯥꯁꯟꯕꯅꯤꯗ ꯑꯩꯅꯅꯦ ꯃꯪꯗ ꯌꯨꯝ ꯍꯥꯟꯕ ꯑꯗꯨꯒꯗꯤ ꯇꯥꯏꯕꯪ ꯑꯣꯏ ꯂꯩꯔꯝꯃꯤ ꯁꯤ ꯈꯔ ꯂꯣꯏ ꯆꯣꯠꯂꯝꯃꯦꯕ ꯌꯥꯝꯅꯗꯤ ꯅꯠꯇ ꯃꯥꯅꯤ ꯊꯣꯛꯄ ꯍꯥꯏꯗꯤ ꯄꯤꯟꯇꯣꯟ ꯃꯥꯜꯂꯦ ꯂꯥꯛꯄꯅꯦ 짜살로 ꯖꯨ 응 ꯑꯃꯗꯨꯗꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ 그래도 ꯑꯉꯥꯡꯒꯤꯗꯣ ꯍꯥ 어디? ꯆꯠꯀꯅꯤꯌꯦ ꯑꯕꯨꯡꯉꯣ 또 나오러 쳤더니 ꯍꯣꯏꯅꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯂꯩ ꯑꯥꯗꯁꯨ ꯑꯃꯨꯛ ꯆꯠꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯅꯠꯇꯧꯅꯤꯗ ꯑꯩꯁꯨ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯁꯦ ꯋꯦꯗꯔꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯦ ꯇꯧꯏꯖꯥꯠꯅꯤ ꯈꯅꯥꯎꯗꯤ ꯂꯩꯔꯝꯗꯣꯏꯔꯥ ꯃꯅꯒꯟꯁꯦ ꯊꯕꯥꯛꯀꯁꯦ ꯂꯣꯛ ꯈꯨꯔꯣꯏꯗ ꯏꯁꯤꯡ ꯊꯛꯄꯗ ꯍꯥꯕꯅꯦꯕ ꯏꯕꯦꯝꯃꯗꯧꯅ ꯑꯃꯗꯧ ꯌꯦꯡ ꯉꯁꯤꯗꯤ ꯅꯤꯡꯊꯧꯀꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯃꯁꯨ ꯅꯨꯄꯥ ꯂꯤꯖꯨꯟꯅ ꯈꯨꯖꯤꯟ ꯀꯛꯄꯤꯔꯦ ꯈꯤꯇꯪꯅꯤ ꯂꯦꯡꯒꯅꯨ ꯅꯪ ꯁꯤ ꯌꯦꯡꯉꯛꯀꯅꯣꯀꯣ ꯌꯦꯡꯉꯣꯏ ꯌꯦꯡꯉꯒ ꯄꯥꯈꯠꯂꯦꯕ ꯄꯥꯈꯠꯄ ꯅꯠꯇꯦ ꯈꯤꯇꯪ ꯁꯣꯛꯂꯛꯄꯗꯣ ꯑꯗꯨ ꯈꯪꯕꯩ ꯋꯥꯅꯤ ꯈꯨꯠꯇꯣ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩ ꯏꯒ ꯊꯣꯛꯄ ꯅꯠꯇꯦ ꯈꯨꯖꯤꯟꯗꯥꯡꯅ ꯀꯛꯄꯗꯤ ꯍꯩꯇꯔꯥ ꯑꯩ ꯑꯕꯣꯏ ꯈꯨꯖꯤꯟ ꯗꯥꯡ ꯀꯛꯄ ꯍꯩꯇꯦ ꯌꯥꯝ ꯁꯣꯛꯀꯜꯂꯦꯅ ꯗꯥꯎꯔꯦ ꯀꯅꯥ ꯗꯥꯅ ꯑꯝꯇ ꯄꯝꯖꯒꯦꯔꯣ ꯉꯁꯥꯏꯁꯨ ꯃꯃꯥꯅ ꯄꯣꯔ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯅꯅꯥꯎ ꯁꯤꯗ ꯂꯥꯛꯑꯣ ꯑꯩꯃ ꯅꯅꯥꯎ ꯑꯩ ꯈꯨꯖꯤꯟ ꯀꯛꯏꯌꯦ 이벤가 이벤 ꯉꯁꯤ ꯌꯨꯝꯁꯀꯩꯁꯅꯦꯕ ꯁꯤꯗ ꯂꯥꯛꯑꯣ ꯉꯁꯤ ꯀꯩꯝ ꯇꯧꯗꯦꯕ ꯇꯧꯗꯦ 이벤 ꯄꯥꯝꯕꯤꯌꯨ 이벤 ꯄꯥꯝꯕꯤꯌꯨ ꯆꯠꯂꯦ ꯌꯥꯕꯨ ꯌꯥꯗꯦꯗ ꯑꯩꯈꯣꯏ ꯅꯅꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯏꯃꯥ ꯃꯅꯞ ꯆꯣꯔꯦ ꯌꯥꯗꯦ ꯊꯕꯛ ꯍꯜꯂꯛꯄ ꯊꯦꯡꯉꯝꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯑꯣ ꯍꯣꯏꯅꯦ ꯅꯅꯥꯎꯅꯅꯦ ꯅꯣꯏ ꯆꯦꯆꯥꯅ ꯂꯧꯕ ꯑꯩꯅꯅꯦ ꯅꯥꯎꯕ ꯂꯧꯕ ꯑꯗꯨ ꯅꯅꯥꯎꯁꯤ ꯆꯥꯎꯃꯟꯗꯅ ꯐꯨꯔꯤꯠꯁꯤ ꯂꯩꯁꯦ ꯆꯠꯂꯒ ꯑꯃ ꯇꯧꯏ ꯆꯥꯗ ꯑꯃ ꯇꯧꯏ ꯆꯥꯗ ꯇꯧꯔꯒꯅꯦ ꯃꯣꯏꯒꯤ ꯐꯤꯔꯣꯜ ꯑꯐꯕꯗꯣ ꯁꯒꯥꯏꯔꯒ ꯅꯣꯏꯔꯕ ꯈꯪꯒꯥꯎ ꯑꯆꯧꯕ ꯂꯩꯔꯒ ꯆꯞꯊꯠꯄ ꯋꯥꯅꯤ ꯅꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯩ ꯑꯁ ꯑꯩꯈꯣꯏ ꯅꯅꯥꯎꯗꯤꯅꯦ ꯑꯩꯅꯒ ꯑꯁ ꯀꯣꯂꯦꯖ ꯆꯠꯄꯒꯁꯦ ꯏꯟꯅꯒꯦꯅ ꯀꯞꯄꯤꯕꯅꯤꯗ ꯑꯗꯩ ꯃꯃꯥꯒ ꯂꯥꯛꯄꯁꯦ ꯃꯃꯥ ꯂꯥꯛꯑꯦꯅ ꯐꯃꯨꯡꯗ ꯂꯣꯠꯂꯤꯅꯤ ꯑꯩꯒ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯅꯤ ꯅꯣꯏꯕꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯃꯥ ꯂꯣꯏꯅꯃꯛ ꯂꯣꯏꯅꯃꯛ ꯃꯉꯣꯟꯗ ꯅꯞꯄꯤꯅꯤ ꯃꯤꯅꯥꯛꯁꯤ ꯎꯕ ꯌꯥꯗꯦ ꯐꯨꯔꯤꯠꯁꯤ ꯂꯩꯔ ꯆꯥꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯗꯣ ꯑꯗꯨ ꯃꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯁꯦꯒꯥꯏꯔꯒꯅꯦ ꯐꯣꯠꯂꯤꯕ
이수. 나오버시나 이제 내가 먹는 탕같다나. 싱그러워 마루비. 나오버시나 พยายามจำนั่นสิโดนมันสิ 나대와 이 세터리지. เฮ้ยไก่ในคุยยิงตาไก่คุยยิงตา ยิ่งสิบ ไก่ เท่า คุย ไหร่ ยิง Bien que tenga. kuchoka dia ha kudin kai ai ma sibo abungora bemro 아베마 이수. บูดดิซาซาอย่างเงี้ย hoida ma thuma tau jeni จี้หลักก็ได้ สิตัวพัดมันก็มาแล้ว จี้ cover จีละงั้นก็น่าจะปฏิจ้ะ 아직은 부모도 이행เลย마수. 예수. 아. 로게디 수 아야 다 버시 강세. เฮ้ย 마마제 와라 자니 좀 얀래 자니. ai ma thamja da ba 담미는 로바야다 봐. 과이마루. 남 로비 야다 봐. adu mu masa pari ka paramani 카라파레. noi la di kai de gi ma 바이바이 디도 또. 바이바이. Sắp Bye cuối cùng đi bỏ. ha Đây. 바이. Đây. Bye hay chưa? Bye hay cái lưỡi em ơi. 바이 해도 바이. si ja ja da ba thabak sanga da labuk ta ta di Cây đó mới ăn trà đâu cây nữa. labuk 아, ta 그래서 가면 신발 고. À, chứ có anh ngủ kìa. 딜로그 가면 신발 지락 당 하다가 좀 강전 ngô bon. Cái nó ăn tôi bị đã. cái mà Có tôi thao nuôi được tăng thao cái tăng hay เดี๋ยวเรา 딜로그 마루. mà sam sa pisto ka edana. Ồ. 아도 자오 니 함하고. 좀 지락 또 이거. marura noi sai 뭐 du 땅 사람나 하버셔. Cảm xin kiểu. Không mà đi. 어우 머리. ta thong ba น่าจะ Tự nhiên tới. ไก่โนกิจาแต่จะนี่กิจาแต่เนี่ยมันสิจะซัก sa ka dum kang na cha bi ตักอร่อยจีละ aduro 야우리 봐. ta ni kami khitang ai 아 자살로 sa 자살. na nam de ya 아. เนี่ยยาวรีบน่ะชิงไปทักเจ้าเลย 이마 아꼬이 마트네 아자 볼레 잡더네 뭐기 누빔 짜드네 왕가이 되니 마이 범기 이마 뭐 마마도 이마 셈 밍이야 뭉아이 ko ma na 어디 그라 뭐 뭉티기 ai na 니 ye 나 뭉티기 니 누빔 짜드네 까까지 강이 아이위 내가 잡고 아꼬이 마트 해레비도 여러분들이 보는 시디 네 누빔 짜드네 까까 강이 아꼬이 마나 아보기도 좀 밍이야 뭉아이 니 밍이나 마이 범네 마이 범 근데 뭐 ai di ma pan de chok chok na kai uri ba 강대 그래서 뭐이기 마빠듯이 뭐비가 왜 이게 꼴왕가 이 주주 말병이 뭐비가 오다니 oe 니암 빠져 뭐 adu lai ri ba du 레기들 꼬이 ko ni na ne ya ma lai gi de 니암 레기들 나 나오고 있는 삐줄 아니 이걸로 주는 건가 자다 다 소리 그러나 ยาย hai an kai 나래 하고 나 사페 ซัดไปเองเราจะได้นี่ไงหนู 그래 이거도 송강이라니 이제 거울어 봐. 오 짜토 오 뭐 hai 그대로 bu cha 너. ka de ro 하영이 오비사 뺑이다 ก็เลย nan ga ri di 아이가 레 오비사 라디 리준는데 능 나래 오구나 리준나 가라 해이드나 ไปเลย 뭐 뭐지 까이다 이게. 내 떠오르는 공리에 뭐 뭐지가 ไม่ใช่ตู้ตู้ติบอ่ะ 떠오르는 사유 어. kai no หาตู้ 어. lao na yo อ่าถ้ากันเราพิลเลอร์ได้ kai no thole bo คารามีเนี่ย o para mi on ko ko la วิดีโอเดี๋ยวเลยเนาะ 그냥 뭐 그래 하려. 그래 먹고 먹으면 또 탈로. เยอะครับบ้าที่กันเราจะเห่าที่เห่าไป ji za di yam de kai 싸디 이망아 시디 싸디 얌나. เกมชาตินะ 나랑 나래 싸움도 시기지 그 마ям 하오 얌 사이 시. 인장 뒤에 또 인장 이사님. มาห้ามเด็กทราบก็ bu ngo bi no hai ta ne bu mo ne na เอา lo di kam do ho ra เรากันจะพาเลยไอ้พอเรา 띵이다 가봐봐 กาไป 딘도 뻗어. 뭐 그때 띵 가비야 해 ho kai u de no ห่างกันกาไปเนี่ยไม่ปตตาคุยไอ้นิกปะจีดีปตตาก็ชิงเจนตระก็ชิงยำไหนแบบ 까리 당 어디 저 거기서 가버리야 니 까리 당 뭐면 นัดจีอะไรว่าฮิกี้ดักตรงอันตัวอีก 아예 그 럼롱이 토이. na ro 람롱 당 레이냐 매 닭도 jin ว่าฮิกี้ให้มากกันอีกแต่ตัวแบบจูงเงี้ยดูอาศิกิมันมันนั่น 응. ไอ้ดักมันมิ่งดู 그랬는데 그야나 짜오게 버틴다 กุ๊ปเป้ ma ko ออนโทกันงง 얘는 adu di no ne hida ka pa ka si ra na kum pa di ra mo ne ที่ดักกับชี 가까이. สองมาก็แกน้องปี 사람 실력이 가임당 비다지 เบาเดอร์
powder nattere du Dajun. da ko yare du thila ka pa se du Tu. cái đồ Dajun. เขาจะไม่เรียกว่าให้ประตู phải gì Tu. hay mà ô Dajun. min ne agun na sine te sine mà đây rồi đi rồi chơi chơi ai di kanu ko cross hana ba gi hit ka na lai da ne อืม adu ya adu tang yam tang ba du ya ka da khali adu도 야지 아니 Baba tu kena pula. 마이 요지기도 빠딱빠딱 수홍해 나중에 되겠노. 아서 우시 쿠파야 니모 왜 까빠가 수홍하는데 그러면 이게 내가 sai 콩콩 더 팍래 맨 Okay. cái gì à là các bụng tạ các vậy ka pai ga se ko sai tem ta lai gi มายำเสา Nang kong jun nanti nak. chưa คุณตะนับคงตะนับปะไม้เราโทรก็บ่ตะละหาโทรก็ทางก็ทับกากไปกาก กับ ไป ไปจียำเสา mà สิ cái đó cái em mà các phải vậy bà à tôi bữa đi cái hàng เกมต้องเดี๋ยวหาเกมตะละเมบดิเกมคันเดี๋ยวเชียร์จ้ะยังให้นะต้องโปรแกรม Nah. มีสิหันบัดนี้กากไป cái gì อีชิงขัวแล้วมีมาคงหน้าบ่เลยอยู่ตัวปูมบ่ ko po mo to ka pai ก็น้ำกับวงตัวไม้ตัวไล่เลยก็ช่างสองไล่มาคงจีหันนี่ adu na ko ติดบ้านนี่ติดผัก ติดผ้า cái nào กับว là งกับวง các bụng là gì แม่ ไม่ แม่ เอาดิ à ดูการทำเบอร์ กับบุ้งกับบุ้งค่อยกับบุ้ง bụng đồ มาหนาวไทยนี่นะ có cái này cái chả เอาไทยแล้วกว่า เลยเลยเลย คุณนั่นจะบอกว่าเนี่ยการใกล้ตัวการพัฒนาเด็ก อาชาในพ่นทำมีกินเจนิมส์คิบารมโด ฮะ เจนิมส์สเตคิโด อืม ก็นอกีเอกาเทรนอันสักคิบลำบี ฮานากิโมกิจะกาโดเดิมพันมี มวยยุมโด อืม อะดูอีกแล้ว มึงจะพัฒนาหรอ แล้วว่าสิค่าข้าวแต่บ่เป็นข้าวบวชปลา เอาไปจ้ะไอ้เนี่ย อีโรมงอีละเกกว่าสิลวกะตั้งข้าวอ่ะน้องกันมาเลย ว่าจะได้เอาไปมั้ง โอ้ยให้ดิตัวปัจจัยอยู่ข้างเงี้ยไปนะให้ดินหางไอ้คู่ตัวมาน่ะดิ Aku alu walk trouble. ฮะ อาลูอกตะโบยมันตา อาลู ดิปาลี ไม่ เอ๊ะ ไม่ไม่ ดิปาลีนะให้มันนั่นเนี่ยแต่โอเคแบบดิปาลีจะตายเนี่ยตอน ไอ้ที่ข้างตัวจ้าที่บ้านแทงกี้ จ้าเดี๋ยวมา Kora kora hawa. ฮะ เอาเขาไอ้ยี่ห้อ เราโน้ยอะไรอะไรวัวยามยาม เฮาไปเรียกว่ามาดูเฮาไปเรียก ฮะงั้นนี่ เอาว่าเขา เอ้ย เอาให้ ผมต้องส่งกูไม่บุกตรงเวลาการ ผมต้องกันนะ Nada tu ada tak? ไอ้กายให้แบบ Nang gi horo. นั่ง อืมมวยตุนตาพอดูน้ำพามิตนามวยตาพอดูน้ำตาอุน ข้าง ดู ว่า เนี่ยปะเท้าตัวน้ามุกตาอุดแก้มลงไอเตะ เฮาไปเรียกว่ามาจ้าอะไรอย่างเฮาไป เอาไปแล้วตัวดิปาลีสิบราช คุณตะไปดูอลูดู จ้าก็บอก ชิเลยจีดิปาลีนะเขาเลยเนี่ยสิดิปาลีนะ ร้อนเนาะเฮาไปแล้ว โชโนจะน่าโชโนนะ ja ya sum tang ni pija tu ji ko แล้วก็สิจิก็ เฮาเฮารู้มา ฮะ เฮาก็ sleeping itu sentra inga no ni de ki to ko ni ya เคยดิพามาเนี่ยเขา กันอะไร ma มา ye บวยดิ tu ji wa ni ya ka sa ko ri ba ai ju tai ge ni ma la ki ni tai ki to อย่าเรียกเลยสักจะเฮาเลยมา อืม สักตัวเลยจะโทรบะ อืม ให้จะได้กี่ตัวบะ cây nó cây nó được ลังเนอร์นี่มา ไม่ใช่หิงซาบิมาคุโต ไม่มาชาตินี้ยังไงดูไงฮาเราอังก หิง ม ซาบิมาคุโตคุณจินน้ำเชมาโต เจ้าตัวกี้ เนี่ยเต้าบุตร โอ้ บุ้งเต้าบุตร มาทิ้งตัวเบอร์ โอ้ตัวมานาไซเนี่ยปะไล่เต้าตัวเลย ก็ไม่ตัวตัวกี้บุ ข้างดิ่งออกชั้นไหน ได้ที่ข้าได้ให้ไปเจอปนเนี่ยประมาณที่ข้าป่ามากินช็อกโกแลตเราได้นี่ก็ อ้าว อันบุ้งดูทุกไปกันเลย ไอ้เราเนี่ยเรา อีกคนที่พอผมตัดสิวเนี่ยเขาให้เลย สกูลยามเลยจ้าพวกสกูลยามเขาพาไปยามเลย ใครอะไรกี่ ด้วยอยู่ที่สกูลง่ายๆเลยพวก private ละดูว่า เชื่อกันน้องกิเซนเตอร์เลยไปเบกิสุเลยกูมี ไม่ กี่ ใช่ ที่ เราวิราให้ไม่วันไหน ช่างตัวนี้ก็ช่างตัวเดียวกันยาติ ไปเบียนน่ะลุยพาดีมาเฮาจะกันดิ ไปเป็นอะไรพาเลยกูมีเงี้ยกูมีกี่ที่ประจัน เราดูมุตานอะไรก็ตระมวยนะใช่ ตอนนั้นด้วยจัง ada tabak tahan baik ini nanti ada ยาวดิบ่ kita yang itu kita sama sih amu ane kan อืม nang game abu ฮัน game ตะก็สิ chat ดิซาดรียม abu yang paksa aja
ꯉꯁꯥꯏꯗꯣ ꯈꯖꯨꯔꯗꯣ ꯑꯅꯤꯔꯛꯅꯤ lâu ꯅꯍꯥꯟ lâu con cá luộc con nè ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯁꯦꯞꯇꯦꯝꯕꯔ ꯍꯧꯖꯤꯛ ꯑꯥꯒꯁ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯗꯥꯏꯗꯗꯤ ꯑꯣꯟ nè ꯑꯃꯅꯤ ꯄꯥꯟꯕ ꯌꯥꯎꯔꯦꯕ bữa nay pa là này rồi mà đây thì pa lên này thì đẹp con tên mun bê đồ ꯃꯣꯏ ꯑꯅꯧꯕ ꯑꯄꯥꯟꯕꯁꯨ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯑꯅꯧꯕ ꯐꯧ ꯄꯨꯔꯥ ꯄꯥꯟꯕ ꯉꯟꯅ ꯂꯣꯛꯀꯗꯕ ꯁꯝꯗꯥꯏꯗ ꯃꯅꯤ ꯐꯧꯗ ꯀꯩꯅꯣꯗꯣ ꯂꯩ ꯊꯥꯅꯤꯒ ꯍꯥꯏꯈꯤꯕꯅ ꯍꯪꯉꯨ ꯅꯣꯏ ꯂꯣꯏ ꯊꯥꯏꯌꯦ ꯃꯅꯤ ꯐꯧ ꯑꯩꯈꯣꯏꯁꯨ ꯃꯅꯤ ꯐꯧ ꯐꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯡꯉꯦ ꯑꯩꯈꯣꯏꯗꯣ ꯀꯩꯅꯣ ꯀꯥꯎꯔꯦ ꯗꯔꯝꯂ ꯀꯩꯅꯣ ꯑꯀꯟꯕꯗꯤ ꯅꯠꯇꯕ ꯅꯠꯇꯦ ꯆꯥꯛ ꯑꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯂꯧꯁꯥꯟꯗꯗꯤ ꯅꯍꯥꯟꯁꯨ ꯑꯃ ꯂꯩꯔꯛꯑꯦ ꯉꯁꯥꯏꯁꯨ ꯑꯃ ꯂꯩꯔꯛꯑꯦ ꯀꯩꯅꯣ ꯆꯦꯡ ꯑꯩꯈꯣꯏ ꯆꯦꯡꯗꯣ ꯎꯝ ꯂꯩ ꯑꯐꯕꯗꯣ ꯂꯩꯇ꯭ꯔꯕ ꯀꯩꯅꯣ ꯇꯧꯕ ꯑꯗꯨ ꯀꯩꯅꯣꯗꯩ ꯂꯩꯔꯛꯑꯦꯕ ꯑꯁꯤꯗꯩ ꯅꯦꯕꯂꯥꯗꯣ ꯑꯣ ꯃꯣꯏꯗꯤ ꯂꯩꯔꯛꯑꯦꯕ ꯃꯣꯏꯗꯤ ꯃꯤꯟ ꯂꯩꯅꯦ ꯇꯛꯑꯒ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯗꯤ ꯀꯩꯅꯣ ꯑꯔꯤꯕꯔ ꯑꯔꯤꯕ ꯑꯅꯧꯕꯗꯤ ꯂꯩꯗꯦꯗ ꯑꯩꯈꯣꯏꯁꯨ ꯁꯤꯂꯣꯂꯥꯗꯤ ꯂꯩꯔꯅꯤꯗ ꯑꯩꯈꯣꯏꯅ ꯆꯥꯔꯝꯃꯤꯗꯣ 2000 ꯀꯌꯥꯒꯤꯅꯣ ꯑꯩꯈꯣꯏꯅ ꯊꯥ ꯆꯍꯤ 4ꯃꯨꯛ ꯐꯥꯔꯝꯃꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯆꯥꯏ ꯌꯦꯡꯉꯣꯏ ꯗꯗꯥꯁꯦ ꯅꯪꯁꯨ ꯗꯥꯏꯔꯦꯛ ꯀꯟꯅ ꯄꯥꯍꯜꯂꯗꯧꯅꯤ ꯍꯧꯖꯤꯛ ꯊꯦꯝꯃꯒ ꯑꯗꯨꯅ ꯐꯔꯦ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯃꯇꯣꯝꯗ ꯄꯣꯛꯇꯧ ꯃꯥꯗꯤꯅꯦ ꯀꯦꯕ ꯑꯣꯏꯅ ꯊꯥꯖꯟꯈ꯭ꯔꯅꯤ ꯀꯦꯕꯩ ꯃꯦꯀꯞ ꯇꯧꯕꯩ ꯆꯠꯊꯩ ꯃꯥꯗꯤ ꯀꯦꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯦꯕ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯕ ꯌꯥꯔꯦꯕ ꯄꯥꯝꯖꯗꯦ ꯗꯤꯄꯥꯔꯦꯟꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯇꯣꯛꯑꯁꯤꯔ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯅꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯍꯥꯏꯌꯣꯅꯦ ꯕꯦꯝꯃ ꯇꯧꯅꯨꯗ ꯐꯖꯅ ꯍꯥꯠꯂꯒ ꯑꯗꯨꯝ ꯂꯩꯕꯣ ꯑꯉꯧꯕꯩ ꯆꯥꯡ ꯗꯤꯄꯥꯔꯦꯟꯅ ꯀꯩ ꯑꯣꯏꯅꯤꯕ ꯃꯣꯏ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤꯗꯩ ꯂꯥꯛꯅꯔꯗꯣ ꯍꯣꯏ ꯂꯥꯛꯅꯔꯤꯅꯤ ꯂꯥꯛꯑꯣ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯅꯤꯌꯦ ꯃꯥꯅ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯣꯏꯅꯤꯌꯦ ꯁꯛꯁꯤꯒ ꯁꯛ ꯐꯖꯗꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯑꯦꯌꯔꯣꯁꯦꯁ ꯍꯥꯏꯗꯤ ꯑꯣ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯁꯛ ꯐꯖꯗꯗꯤ ꯌꯥꯗꯦꯕꯗꯣ ꯆꯠꯊꯩ ꯀꯃꯥꯏꯅ ꯈꯪꯉꯨꯔꯤꯕ ꯃꯥ ꯆꯠꯂꯤꯗꯨꯗꯤ ꯀꯥꯏ ꯆꯠꯂꯨ ꯄ꯭ꯂꯦꯟ ꯃꯥ ꯇꯣꯡꯉ ꯑꯦꯔꯣꯄ꯭ꯂꯦꯟ ꯆꯠꯂꯤꯗꯨꯗꯤ ꯇꯣꯡꯉꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉ ꯆꯠꯂꯤꯗꯨꯗꯤ ꯗꯦꯜꯂꯤ ꯆꯠꯂꯤꯗꯨꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯀꯥꯏꯗꯩ ꯑꯃ ꯑꯗꯨꯝ ꯃꯥꯁꯨ ꯕꯤꯅꯥꯕꯣꯟꯒ ꯂꯣꯏ ꯆꯠꯂꯦ ꯃꯥꯗꯤꯅꯦ ꯇꯥꯖ ꯃꯍꯜ ꯌꯥꯔꯣꯏꯕ ꯕꯤꯅꯥꯕꯣꯟ ꯁꯛ ꯂꯣꯏ ꯊꯤꯕꯅꯤꯅ ꯆꯠꯂꯦ ꯌꯥꯔꯣꯏꯕ ꯕꯤꯅꯥꯕꯣꯟ ꯑꯩꯒ ꯆꯠꯂꯨꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯗꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯤ ꯃꯤꯗꯤ ꯑꯗꯨꯝ ꯃꯁꯛꯇꯤ ꯈꯪꯈ꯭ꯔꯦ ꯑꯩꯅ ꯄꯨꯔ ꯆꯠꯄꯅꯦꯕ ꯅꯨꯄꯥ ꯌꯥꯎꯒꯦ ꯁꯣꯝ ꯅꯨꯄꯤ ꯌꯥꯎꯒꯦ ꯅꯥꯀꯟꯁꯤꯗ ꯌꯦꯂꯥꯡꯕꯤ ꯂꯩꯕꯅꯤ ꯁꯤꯗ ꯑꯗꯨ ꯂꯩꯕꯅꯦ ꯑꯗꯨ ꯇꯥꯛꯄꯤꯃꯦ ꯀꯥꯎꯔꯝꯃꯅꯤ ꯃꯥ ꯃꯥꯔꯤꯌꯝ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯁꯨ ꯆꯟꯗꯦ ꯒꯨꯅꯥꯎ ꯇꯧꯕ ꯌꯥꯔꯦ ꯑꯩ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯒꯦ ꯆꯪꯉꯤꯕꯨ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯒꯤ ꯑꯃꯨꯛ ꯊꯝꯃꯒꯦ ꯈꯔꯕ ꯏꯃꯥ ꯇꯨꯝꯅꯕ ꯈꯨꯔꯝꯒꯦ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯈꯣꯡꯒꯥꯏ ꯆꯠꯂꯨꯔꯅꯣ ꯑꯁ ꯋꯥꯏꯅꯦꯍꯦ ꯁꯨꯃꯥꯏꯅ ꯐꯝꯕꯅ ꯈꯔ ꯐꯩꯅꯦ ꯈ꯭ꯋꯥꯡꯒꯥꯗ ꯅꯥꯗꯅ ꯖꯩ ꯂꯥꯏꯟꯊꯧ ꯄꯥꯏꯕꯨꯡꯉꯣ ꯃꯔꯩꯃꯦꯟ ꯁꯤꯗꯕꯤ ꯅꯩꯕꯨ ꯆꯦꯅ ꯆꯥꯅ ꯄꯣꯡꯕꯤꯌꯨ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯐꯪꯕꯤ ꯌꯥꯔꯕ ꯅꯪꯍꯧꯗ꯭ꯔꯕ ꯌꯥꯔꯦ 이분아 만화 수많은 포토 남아가 타도 없는 날 봐. 아스 제가 부나물 라임네 이나 이 초링 얘기도. 자 벌써도 그만 마마마 치도 그래. 뭐이자 조경이다. 아들 이마 참네 나 이제 그런 막네 벌써 방귀가 비엄마. 야래 이마 히퍼 입타라 우리 보니다. 아이 나는 포토 남다 이니다. 마마마나 방그 줄로이라이. 포토 남도이네나 이마나 이 폰지 우야드라바 짜이바다 나와지 나갈라 세곤들라더니 예. 라오나고 그리 사군들라 초가 떠니라 기도 아누르다로 또 그러봐 또 그래 보이네 까나나 부 보이서 에이 칼리 뭐 잘라서 야버네도 와제니 마마도 파이 람생뭐 부능아이 그래도 아저기 아비에서 브로 satida ꯆꯠꯂꯤ ꯍꯥꯏꯕ ꯀꯩꯅꯣ ꯉꯥꯡꯈꯤꯕ ꯑꯗ ꯑꯩꯔ ꯑꯣꯏꯔꯣ ꯑꯩ ꯃꯤꯡꯒ ꯂꯣꯏ ꯄꯥꯜꯂꯤꯖꯥꯠꯅꯤ ꯃꯥ ꯂꯣꯏꯈ꯭ꯔꯖꯥꯠꯂ ꯈꯪꯗꯦ ꯂꯣꯏꯈ꯭ꯔꯗꯤ ꯄꯩꯁꯥ ꯈꯔꯗꯤ ꯄꯤꯔꯛꯀꯅꯦꯕ ꯌꯥꯝ ꯇꯧꯔꯁꯨ ꯅꯨꯡꯁꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦ
ꯑꯗꯨ ꯅꯠꯇꯦꯔ ꯆꯠꯄ ꯉꯝꯗꯦ ꯑꯩꯔ ꯆꯠꯄ ꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯜꯂꯦ ꯈꯪꯉꯝꯃꯣꯏ ꯈꯪꯉꯝꯃꯣꯏ ꯑꯩ ꯃꯤꯡꯒ ꯂꯣꯏ ꯄꯥꯟꯁꯤꯜꯂꯛꯄ ꯑꯗ ꯑꯩꯅ ꯅꯨꯡꯁꯤꯜꯂꯛꯇꯦ ꯀꯥꯃꯣ ꯆꯠꯍꯟꯁꯤꯔ ꯑꯩꯕꯨ ꯋꯥꯕ ꯊꯕꯛꯅꯤꯗꯣ ꯍꯣꯏ ꯋꯥꯏ ꯁꯤꯇꯩꯅꯤ ꯋꯥꯏ ꯇꯩꯗꯩꯅꯤ ꯂꯤꯃꯤꯠꯁꯤ ꯂꯣꯏ ꯇꯧꯗꯩ ꯂꯣꯏꯈ꯭ꯔꯕ ꯈꯪꯗꯦ ꯂꯝ ꯇꯨ ꯁꯦꯡꯗꯣꯏꯕ ꯁꯣꯔꯣꯛꯀꯤ ꯗ꯭ꯔꯦꯟ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯣꯏꯔꯝꯃꯗ꯭ꯔꯣ ꯐꯅꯗꯤ ꯀꯨꯏꯔꯦꯅ ꯀꯨꯏꯔꯕ ꯀꯨꯏꯔꯦ ꯑꯣ 여보세요? 제가 저 니공 탕가로. 시 ꯇꯧꯔꯗꯤ ꯑꯗꯨꯝ 하늘을 ꯍꯟꯖꯤꯜꯂꯁꯨ 제가 니공 탕가로 없다. ꯑꯗꯨꯅꯦ ꯑꯩꯅ 니공 ꯋꯥꯔꯤꯁꯦ 탕가로. 아니 근데 비. 야. ꯌꯥꯔꯦ ꯃꯁꯨ ꯅꯨꯄꯥꯅ ꯂꯣꯏꯁꯟꯕꯤꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯅꯤ ꯃꯈꯣꯡ ꯋꯥꯏꯗ ꯊꯅꯝꯃꯣ ꯊꯥꯕꯗꯣ ꯃꯊꯛ ꯀꯩꯅꯣ ꯇꯧꯔꯝꯒꯅꯣꯀꯣ ꯁꯥꯏꯕ ꯑꯗꯨꯝ ꯈꯣꯡ ꯃꯇꯣꯟ ꯏꯪꯉꯦꯅ ꯅꯣꯏ ꯀꯥꯃꯣꯅ ꯋꯥꯇꯔ ꯕꯦꯒꯇ ꯍꯥꯞꯄꯤ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯐꯩꯖꯨꯞ ꯊꯥꯕꯗꯣ ꯍꯣꯏꯅꯦ ꯐꯩꯖꯨꯞ ꯃꯆꯥ ꯑꯃ ꯃꯈꯣꯡ ꯁ꯭ꯋꯥꯏꯗ ꯊꯝꯃꯝꯃꯗꯤ ꯉꯔꯥꯡꯁꯤꯅꯅꯦ ꯐꯩꯖꯨꯞꯇꯣ ꯇꯥꯁꯜꯂꯣ ꯉꯟꯇꯥꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯦ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯩꯅꯅꯦ ꯁꯣꯝ ꯊꯪꯕ ꯈꯣꯡꯁꯤꯗꯒꯤꯁꯤꯗꯅꯦ ꯁꯨꯝ ꯇꯧꯔꯒ ꯑꯁ ꯂꯧꯊꯣꯛꯄꯁꯤ ꯍꯩꯇ꯭ꯔꯦ ꯉꯝꯗꯦꯅꯦ ꯈꯪꯗꯣꯛꯈ꯭ꯔꯕꯅꯤꯅ ꯀꯥꯏ ꯂꯩꯈ꯭ꯔꯕꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯈꯪ ꯉꯔꯥꯡꯃꯛꯅꯤꯁꯦ ꯑꯩꯅ ꯇꯧꯔꯤꯗꯣ ꯁꯤ ꯃꯄꯥꯁꯤꯗ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯍꯩꯇ꯭ꯔꯕ ꯍꯣꯏ ꯍꯣꯏ 나보고도 넣고는 난 나도 해 갖고 보거든. 나는 용 이거 또 되지. ꯂꯣꯏꯕꯒꯅꯤꯗ 어디도 친구 어디네. ꯐꯥꯅꯤꯡꯉꯛꯑꯗꯤ ꯐꯥꯟ ꯇꯥꯕ 용도 ꯌꯨꯏꯌꯦꯕ 유이에가 ꯀꯩꯅꯣꯗ 랭하디. ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨ ꯍꯥꯞꯄꯤꯒꯦꯀꯣ. ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯀꯔꯤ 아이돈 밑 농아나 ꯏꯁꯜꯂꯛꯀꯅꯨ 이제 한점 내고. 나또 이살로. ꯁꯤꯅ ꯍꯧꯖꯤꯛ ꯇꯨꯝꯅꯤꯡꯕ ꯍꯥꯏꯁꯤ ꯂꯩꯇꯔꯦ ꯑꯩ ꯏꯁꯥꯁꯤꯗ ꯁꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯅꯤꯡꯖꯔꯛꯀꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯤꯞꯄꯤ ꯇꯨꯝꯃꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯇꯨꯝꯕꯗꯅꯦ ꯑꯅꯣꯛꯁꯦ ꯂꯧꯊꯣꯛꯎ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯎꯞꯄ ꯅꯨꯡꯉꯥꯏꯌꯦ 사지 숙전도 많죠. ꯆꯠꯂꯝꯒꯅꯤ 방금 다 ꯌꯥꯔꯦ 달아피고 ꯊꯥꯗꯔꯣ ꯀꯥꯡꯈꯟ ꯊꯥꯗꯔꯣ 이마 누아이나 좀 더고 ꯇꯨꯝꯃꯨ ꯌꯥꯗꯦꯅꯦ 뒤에서 그냥 밑에 살아가려 이거. 마이 좀 타피라니 누가 마이 이사라가 동안 ꯃꯩꯗꯤ ꯑꯗ ꯁꯪꯕꯁꯦ 상버스 왜 못하다다 ꯃꯩ 밑에 tum마야. ꯃꯩ ꯊꯥꯟ. ꯌꯥꯗꯦ ꯍꯦꯛ ꯌꯦꯡꯈꯠ ꯁꯨꯃꯥꯏꯅ ꯌꯦꯡꯗꯦ ꯍꯦꯛ ꯌꯦꯡꯈꯠꯂꯨꯗ ꯁꯤꯕꯨ ꯑꯗꯨꯝ ꯎꯔꯦꯗꯅ ꯑꯗꯨꯅ ꯍꯦꯛꯇ ꯇꯨꯝꯗꯦ ꯃꯤꯠꯁꯦ ꯁꯤꯡꯉꯦꯕ ꯉꯁꯥꯏ ꯎꯁꯨ ꯊꯣꯡ ꯋꯥꯅ ꯍꯥꯏꯗꯤꯅꯦ ꯐꯅꯦꯛ ꯑꯅꯤꯁꯦ ꯂꯧꯊꯣꯛꯄ ꯍꯩꯇꯗꯅ ꯑꯩꯗꯤ ꯋꯥꯕꯁꯤ ꯐꯅꯌꯥꯝ ꯊꯗꯔꯤ ꯍꯨꯟꯗꯣꯛꯏ ꯁ꯭ꯋꯥꯏꯗ 누군도 꺼내봐. ꯅꯠꯇꯦꯗ ꯐꯠꯇꯕ ꯃꯆꯥ ꯃꯆꯥꯗꯣ ꯃꯀꯣꯛ ꯃꯀꯣꯛ ꯁꯦꯒꯥꯏꯔꯒ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ 좀 털러 야래 남타기가 뭐? 이마 또 먹으러 거기 잘라게 거기 좀 먹으러게 거기 마 ꯑꯁꯤꯒꯤ ꯑꯁꯥꯡꯕꯗꯣ ꯃꯨꯊꯠꯂꯕꯣ 못할래 못할래 우르머라 해봐. ꯑꯦ ꯀꯩꯗꯧꯅꯤ 우ꯗꯅ 못할래 ꯊꯨꯝꯃꯣꯏꯗꯣꯏꯅꯤ 나수 누파 안 거기 로이 짝그래 또 먹으러 이마 이주 잘라게 또 먹으러게 거 ꯊꯨꯝꯃꯣꯏ